하오라봐. 하오래. 만ung도 박동은 징어. 성공 합도냐 봐. 성공 메이드나 합어오더래. 근데 성공 합어가. 와, 아래. 이놈 닭이 뚜삐가 쩌만하래. 엄마. 두칸 파마지라. 아코니. 아드나 그게 뭐 기재예. 시디. 와이코니 와이코. 빡빡 왕오라 자. 하옹도. ngasi디 kana jaw rồi. Ngasi nga jaw dre. Vai khu in do. Nga hay do free ba. Is vai khu de bhaja re. Kepre na ki ne. Angang ngoi de jara mi hujik jaw are na ha mudi marak ta muk ja re. Are bhaja na thum morok chu na ngong na ma. Ye nga khai. Unu ki jari ba. Ngaprum do kana tau si. Ma thang on thok thi. Sira ma re da nang gi je. Ngaprum je. Ma thang do on thok. 기재이 두두두두 이씨 아직 감자로요 Nga ngasi nga 봐대 ngasi 타로이 잡아 타로이 주세요 이거 타로이 니가 비니 ngasi 랑 뚜강이에요 맞아 타로이 좀 시행이네 맞아래 아시기 모방 누가이더래 ngasi디 자자 알아 하이앵랑 자다 아니지. 혹시 nga 가자는데. 오카비 아니 그까 ngamu 마자 하시. 엄마는 본 준비도랑 본 준비림. 깜파라 봐요. 아이 비행가 해야 돼 마. 오늘 이싱 빠타래. 마랑 가잉에 평도 비호라 가 마. 타박 털. 오카비도 많이. 아이 비행가 해야 돼. 이놈은 안 비행게 또. 저비가 고항나 두가이 외래 면시디. 여기 코컬. 물 콕고 호우더래. 자 이게는. 수지가 호우더라 마 딴지. 수지가 호우더라. 아, 수 그노. 수지가 주비가 돌아가 성공가. 수지기 비타. 호우더라. 가오게. 아주 안 호우더라. 에 까보까보 ng오라가. Sige suji se. Awi. 아시 뺏게다 잡어 이런 거니네. 떨어. 마당 포타로라 마뚱다 마마 몽 하우래 마이 듀티. 마땅 자닝야에 짝사람 마뚱다. 성공 라이랑 그래 이싱 오이나 아빠네. 주비가 오가 주비가 호우는 거. 성공나 하고가 내가 보잖아. 신경 합대 봐. 싱땡 곳 아니. Mày 땡 곳 강해. 저 사포. 뭐이다. 신은 뭐이다. 땡 곳 강해 하. 해둬봐. 그래. 이건 덤 됩니까? 제가 잉한나 담돌아봐. 왜 다 사든. 당시가 잉어 뭐야? 먹고 가고 접이다. 잉아가 하. 잉어 봐봐. 이게 아무런 자기 하버가. 이니 합자로 봐. 그냥 진이 영양문이 합이지. 안다 우유 진이 영양로. 응. 진이 영양로. 자. mà mấy mà sao là xiêm cho bà ghi mà sao là xiêm bà ghi sân ghi mình chỉ đã chuẩn bị ngô với vậy đấy được cái gì cái nó sẽ khang thằng gặp lại bà con
ꯁꯤ ꯇꯟ ꯍꯧꯗꯣꯏꯅꯤ ꯑꯗꯨ ꯆꯤꯅꯤ ꯑꯉꯥꯡꯕꯁꯨ ꯁꯤꯒ ꯂꯩꯔꯦ ꯆꯤꯅꯤ ꯑꯉꯥꯡꯕꯒ ꯖꯨꯕꯤꯒꯅꯦꯕꯀꯣ ꯑꯁꯤꯅ ꯃꯃꯥꯅ ꯁꯨꯖꯤꯁꯦ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯉꯧꯔꯒꯅꯦ ꯏꯁꯤꯡ ꯍꯥꯞꯄꯒ ꯁꯪꯒꯣꯝ ꯍꯥꯞꯇꯣꯏꯅꯦꯕ ꯁꯪꯒꯣꯝ ꯂꯩꯇꯅ ꯍꯥꯞꯄꯧꯗ꯭ꯔꯦ ꯑꯗꯩ ꯁꯪꯒꯣꯝ ꯍꯥꯞꯄꯒ ꯑꯁꯤ ꯇꯟ ꯇꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯣꯠꯂꯣꯏꯅꯦꯕꯀꯣ ꯋꯥꯔꯤꯕꯁꯦ ꯋꯥꯅ ꯑꯗꯨꯝ ꯇꯧꯔꯤꯅꯤ ꯀꯌꯥꯝ ꯇꯧꯅꯤꯡꯈ꯭ꯔꯃꯦ ꯌꯦꯡꯉꯨꯁꯦ ꯆꯥꯁꯨ ꯆꯥꯔꯣꯏꯗꯣꯏꯅꯤ ꯌꯥꯝ ꯃꯥꯁꯦ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯣ ꯈꯪꯗꯦ ꯁꯨꯖꯤꯁꯦ ꯑꯀꯨꯞꯄ ꯁꯨꯖꯤꯗꯣ ꯑꯀꯨꯞꯄ ꯁꯨꯖꯤꯗꯨꯅ ꯇꯧꯒꯗꯕꯅꯦꯕ ꯑꯗꯣ ꯁꯤ ꯄꯦꯀꯦꯠꯀꯤ ꯁꯨꯖꯤꯁꯦ ꯄꯧꯋꯦꯕ ꯑꯗꯨꯅ ꯑꯣꯏꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯃꯨꯛꯇꯪ ꯇꯧ ꯌꯦꯡꯉꯣ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯍꯥꯞꯄꯒ ꯌꯦꯡꯉꯣ ꯑꯃꯨꯛꯇꯪ ꯍꯥꯞꯄꯒ ꯌꯦꯡꯉꯣ ꯍꯥꯏꯕ ꯍꯥꯎꯗꯤ ꯍꯥꯎꯗꯣꯏꯅꯤꯗꯣ ꯐꯅ ꯑꯗꯨꯝ ꯉꯧꯔꯁꯨ ꯈꯪꯉꯕ ꯍꯥꯎꯗꯤ ꯍꯥꯎꯗꯣꯏꯅꯦꯕ ꯌꯦꯡꯒꯦ ꯀꯣꯊꯤ ꯁꯥꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯨꯃꯥꯏꯅ ꯀꯣꯊꯤ ꯁꯥꯔꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯤ ꯇꯥꯁꯜꯂꯅꯗ ꯂꯣꯏꯔꯦꯗꯅꯗ ꯍꯩꯔꯦꯗꯅꯗ ꯑꯣꯀꯦ ꯑꯗ ꯇꯥꯁꯜꯂ ꯑꯣꯀꯦ ꯑꯣꯀꯦ ꯍꯩꯔꯦ ꯍꯩꯔꯦ ꯃꯃꯥ ꯗꯨꯀꯥꯟ ꯐꯝꯃꯁꯤꯔꯣ ꯑꯩꯈꯣꯏꯅꯤ ꯑꯗꯨꯅ ꯀꯩ ꯃꯇꯨꯡ ꯃꯨꯇꯥ ꯗꯤꯖꯥꯏꯟ ꯇꯧꯔꯤꯔꯣ ꯗꯤꯖꯥꯏꯟ ꯇꯧꯔꯤꯔꯣ ꯗꯤꯖꯥꯏꯟ ꯍꯥꯞꯄꯦ ꯌꯨꯇ꯭ꯌꯨꯕꯇ ꯇꯥꯛꯄꯤꯕꯗꯩ ꯅꯪꯅ ꯑꯃꯨꯛ ꯍꯦꯟꯖꯟꯅ ꯑꯃꯨꯛꯀ ꯗꯤꯖꯥꯏꯟ ꯑꯃꯈꯛ ꯍꯥꯞꯆꯕꯤꯃꯤꯅꯦ ꯌꯦꯡꯒꯦ ꯏꯁ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯗꯤꯖꯥꯏꯟ ꯃꯥ ꯍꯥꯞꯄꯤꯁꯤꯗ ꯌꯥꯝ ꯇꯟꯗꯦꯀꯣ ꯇꯟꯗꯕꯩ ꯄꯪꯖꯗꯗꯤ ꯐꯖꯅ ꯇꯟꯗꯦꯍꯦ ꯌꯦꯡꯒꯦ ꯗꯤꯖꯥꯏꯟꯗꯣ ꯌꯦꯡꯒꯦ ꯇꯨꯄꯤꯅꯤ ꯅꯪꯗꯨꯗꯤ ꯏꯪꯊꯝꯊꯥꯒꯤ ꯍꯣꯏ ꯍꯧꯔ ꯈꯨꯐꯖ ꯑꯃ ꯄꯨꯔꯣ ꯀꯩꯅꯣꯝ ꯍꯥꯞꯄꯤꯔꯣ ꯋꯥꯔꯦ ꯏꯪꯊꯝꯊꯥꯒꯤ ꯇꯨꯄꯤꯒ ꯆꯞ ꯃꯥꯟꯅꯔꯦ ꯁꯤꯒꯤ ꯇꯨꯄꯤꯁꯤꯅꯦꯕꯀꯣ ꯌꯥꯝ ꯐꯖꯅꯁꯨ ꯁꯦꯝꯃꯤ ꯃꯈꯨꯠꯁꯤꯅ ꯑꯗꯩꯗꯤ ꯁꯤ ꯆꯤꯅꯤ ꯑꯉꯥꯡꯕꯒ ꯖꯨꯕꯤꯒꯅꯦꯕꯀꯣ ꯁꯪꯒꯣꯝꯒ ꯑꯁꯤꯅ ꯁꯨꯖꯤꯅ ꯇꯣꯠꯂꯒ ꯁꯦꯝꯕꯅꯤ ꯄꯥꯛꯇꯛ ꯄꯥꯛꯇꯛ ꯇꯧꯅ ꯇꯧꯔꯣ ꯑꯗꯨꯃꯥꯏꯅ ꯊꯥꯎ ꯍꯥꯞꯄꯒꯦ ꯊꯥꯎ ꯍꯥꯞꯄꯒꯦ ꯊꯥꯎ ꯍꯥꯞꯆꯜꯂꯒꯦꯔꯣ ꯁꯥꯔꯦ ꯑꯃꯅꯤ ꯍꯥꯟꯅ ꯕꯗꯥꯝ ꯊꯥꯎ ꯍꯥꯞꯄꯦ ꯔꯤꯐꯥꯏꯟ ꯍꯥꯞꯄꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯍꯧꯅꯕ ꯇꯧꯔꯒꯦ ꯃꯇꯝꯁꯤ ꯊꯦꯡꯖꯕ ꯌꯥꯕꯀꯣ ꯑꯩꯁꯨ ꯁꯟꯗꯣꯔꯕꯅꯦꯕ ꯃꯃꯥ ꯏꯅꯝꯃꯁꯨ ꯂꯩꯇꯕ ꯑꯗꯨꯅ ꯃꯃꯥꯒꯤ ꯉꯥꯏꯍꯥꯛ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯔꯝꯒꯦ ꯇꯧꯅꯤ ꯋꯥꯔꯦꯕ ꯃꯥ ꯇꯧꯅꯕ ꯇꯧꯖꯅꯤꯡꯉꯤꯕꯀꯣ ꯃꯥ ꯋꯥꯅ ꯑꯗꯨꯝ ꯁꯨꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯥ ꯈꯤꯇꯪ ꯌꯥꯎꯕꯤꯔꯝꯒꯦ ꯑꯁꯤ ꯈꯤꯇꯪ ꯍꯧꯔꯝꯕꯤꯔꯝꯒꯦ ꯁꯤꯁꯦ ꯍꯧꯕꯤꯔꯝꯒꯦ ꯊꯥꯒꯠꯂꯛꯑꯅꯤ ꯊꯥꯎꯁꯤ ꯌꯥꯝꯃꯦꯕ ꯀꯌꯥꯝ ꯌꯥꯝꯊꯣꯛꯄ ꯑꯃ 10 ꯍꯦꯟꯊꯣꯛꯄ꯭ꯔꯥ ꯍꯦꯟꯊꯣꯛꯏꯌꯦ ꯁꯤ ꯊꯣꯛꯑꯦꯀꯣ ꯑꯗꯩ ꯁꯤ ꯃꯇꯨꯝ ꯑꯃ ꯂꯩꯔꯤ ꯇꯧ ꯀꯣꯟꯅ ꯇꯧꯔꯣ ꯑꯍꯥꯟꯕꯩ ꯈꯤꯇꯪ ꯇꯧꯔꯣ ꯐꯔꯦ ꯐꯅꯕꯨ ꯐꯖꯔꯦꯀꯣ ꯆꯥꯛꯍꯥꯎ ꯇꯟ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯃ ꯆꯥꯛꯍꯥꯎ ꯇꯟ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤ ꯌꯥꯔꯅꯤꯅ ꯈꯪꯗꯦ ꯀꯃꯥꯏꯅ ꯌꯥꯔꯅꯤ ꯍꯥꯎꯅꯤ ꯆꯥꯅꯤꯡꯉꯤꯅꯣ ꯆꯥꯛꯍꯧꯗꯣ ꯀꯩꯅꯣꯗꯣ ꯁꯨꯖꯤꯗꯣ ꯃꯨꯟꯅꯕ ꯑꯣꯏꯔꯕꯅꯤꯗꯅ ꯅꯪ ꯇꯟꯗꯣ ꯑꯝꯇ ꯆꯥꯎꯅꯦ ꯑꯃ ꯑꯝꯇ ꯇꯦꯁ ꯇꯧꯋꯦꯕ ꯍꯥꯎꯔꯕ ꯍꯥꯎꯔꯦ ꯃꯅꯨꯡꯗ ꯐꯥꯛꯇꯣꯛꯅ ꯌꯦꯡꯉꯕꯁꯤ ꯂꯨꯞꯄꯗꯤ ꯀꯌꯥꯝ ꯍꯥꯎꯅꯤ ꯃꯩꯈꯨꯕ ꯆꯤꯅꯤ ꯂꯨꯞꯄꯗꯤ ꯆꯤꯅꯤ ꯂꯨꯞꯄꯒ ꯆꯥꯎꯅ ꯍꯣꯔꯦꯟ ꯂꯥꯜꯃꯣꯟ ꯁꯥꯕ ꯑꯗꯨꯃꯥꯏꯅ ꯆꯥ ꯐꯖꯅ ꯍꯥꯎꯋꯦ ꯀꯨꯝ ꯍꯥꯎ ꯆꯥꯎ ꯅꯣꯡꯃꯇꯒ ꯆꯥꯅꯩꯌꯣ ꯐꯖꯅ ꯍꯥꯎꯋꯦ ꯁꯤ ꯑꯃ ꯆꯥꯒꯦ ꯃꯌꯥꯝ ꯃꯆꯦ ꯑꯃ ꯆꯥꯒꯦ ꯃꯌꯥꯝ ꯍꯥꯎ ꯀꯣ ꯃꯃꯥ ꯊꯦꯡꯖꯕ ꯄꯞꯄ ꯇꯧꯔꯣ ꯍꯥꯎꯋꯦꯍꯦ ꯃꯃꯥ ꯁꯤꯅ ꯍꯥꯎꯋꯦ ꯇꯥꯕ꯭ꯔꯥ ꯁꯤꯅ ꯍꯥꯎꯋꯦ
ꯃꯌꯥꯝ ꯈꯨꯍꯥꯎ ꯑꯃꯅꯤ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧ ꯌꯦꯡꯉꯨꯀꯣ ꯁꯨꯖꯤꯅ ꯇꯧꯕ ꯄꯤꯊꯥ ꯊꯦꯡꯖꯜꯂꯦ ꯃꯌꯥꯝ ꯇꯟꯁꯦ ꯐꯅꯕꯨ ꯍꯥꯎꯋꯤ ꯅꯨꯡꯊꯤꯟ ꯍꯧꯖꯤꯛ ꯄꯨꯡ 3:30 ꯇꯥꯔꯦꯕꯀꯣ ꯑꯗꯒꯤ ꯑꯩ ꯅꯨꯡꯁꯤꯠꯅ ꯍꯧꯔꯦꯕ ꯉꯥꯏꯍꯥꯛ ꯍꯧꯕꯤꯔꯒ ꯑꯗꯨꯝ ꯆꯠꯅꯕ ꯇꯧꯔꯒꯦ ꯏꯅꯝꯃꯁꯨ ꯂꯥꯛꯄ ꯃꯇꯝ ꯌꯧꯔꯦꯕꯀꯣ ꯁꯥꯏ ꯍꯥꯏꯔꯣ ꯍꯥꯎꯗ꯭ꯔꯣ 지금 하고 그렇죠. ꯆꯥꯔꯣꯏꯗ꯭ꯔꯥ ꯍꯧꯕ ꯂꯣꯏꯔꯦ 7가 ꯍꯧꯕ ꯂꯣꯏꯔꯦ ꯑꯃꯈꯛ ꯆꯥꯈ꯭ꯔꯦ ꯕꯣꯕꯣꯡꯅ 7ꯅꯁꯨ ꯃꯆꯦ ꯑꯃ ꯆꯥꯈ꯭ꯔꯦ ꯁꯤꯁꯨ ꯎꯝꯗꯣꯔꯦ ꯃꯌꯥꯝ ꯁꯤꯁꯦ ꯆꯤꯅꯤ ꯌꯥꯝ ꯊꯨꯝꯗ꯭ꯔꯦꯕꯀꯣ ꯆꯤꯅꯤ ꯑꯩꯗꯤ ꯆꯤꯅꯤ ꯌꯥꯝ ꯊꯨꯝꯃꯒ ꯆꯥꯕ ꯍꯩꯅꯗꯦ ꯆꯤꯅꯤ ꯊꯨꯝꯗ꯭ꯔꯦ ꯍꯥꯞꯄꯒ ꯀꯩꯅꯣ ꯇꯧꯗꯣꯏ ꯆꯤꯅꯤ ꯈꯔ ꯍꯥꯞꯄꯒ ꯑꯗꯨꯗꯒꯤ ꯁꯦꯝꯗꯣꯏ ꯇꯧꯔꯤ ꯁꯨꯖꯤꯒꯤ ꯇꯟ ꯌꯨꯕꯤꯒ ꯁꯪꯒꯣꯝꯒ ꯇꯟ ꯍꯧꯗꯣꯏꯕ ꯄꯤꯊꯥ ꯁꯥꯗꯣꯏꯕ